channel da taram nokchari adomyam ngasidi ai anobo video ma puraga lae adomyam ai na basu fare adomyam pudamagna haidi aina masa nungai te na habaduga myam na phapaba comment pirakpagi damakta myam punabu thagachari ado ngasidi kai todoino haina aina ai makon budi kara faga da wale ko makon jidi ka tang kana tawi dum pu farani adi ma pan da ne ko haidi irum gi manak to ne ko ado ngasidi aina video siga myamna ai masang amde na haba duga ai masa kaino tawdraga su ai masang amda badu su yenge thangal o na hai adu da mak ta su yam harawe myam na smile ai mateng pangbi na ai yeng ba phau se ai nushi bi se asigi da mak ta yam na ai thamoi da yam nungai jaba ma phau je ado ngasi aina video siga ketosige hana khanbada kaina to dare ngasi paknam horage ado paknam se bemem ga khobani punna hodoine bako ado paknam horage dugogi chabagi oina tawrage bako kai to bako pada horen amuk mayam da tawraga kholaga ulage ado aduga wa mana ai paknam se ambo chajadri bako ahan bani hadi agi life da ambo chajadri do manipuri yamna ai maming chatpa kaino ni hai habadi chada balite ado ai di hobo shuaite chaba shuaite chao budi haini da keno taraga ai di ke chada na to bone bato ai ngi di youtube tagi nga ga to bo dagi nga kanda tamaga duga gi myam da horaga su myam da ulage duga charaga su ulage kamai to bo khotpada adu dugi adu myam ai yang ka sekar kang thabra yang mo ai se keno to bone ba ko lok rum to bone ba ado ki dana dum myam da keno to da ba wane ba ai na masangam da ngam da ka video se thangala o ko du kai mi na mo ai se ke to re ka ne se pha ba ga la adi ki je dana ko adu gi da mak tani nata nate adu gi budi nate ba dum hai ne se ado hawra ga ngas kama kai to bo ko pe du si yang hala ga ado ho chal si lao ji chal si lao ai thong je thingjalam ge sida oina puraga chara ni bone takana nungai do akhoi ji poche hek pa chalurani ji poche hega ayana he urage duga handak nong chu ba ji ga khoi poche nge je loina wang khat le ngo do haino su pale keno to doni ji jenam je he age dagi so ne ura ya desi jam phaje si alien ba ma dagi le lo ai do na nyam bokna to na ya si le la age to me am yengo ngasi khoi zum da palamba la phoi ni phasatra ko hoji jangang mana hekpa chalini jangang mana leram dare lirbo kai jangang mana leite la choina torase ko ngot khajani khoi chatto je Pising gini. Uy na. Lora. Kasi dudu patre. Kazan büyük kazıyor. Bomba gibi ne? Sekarang apa lo? Setelah ada mushroom se kaino ni, okay? Uyen kena tau bani, okay? Akang ba? Duda ako di si thong bam su yang ala agya. Boil tau bam su. Kamai tau, ulage. Nang yom du tau lo. Si wali si giting na thamdoi ni si tau ni da. Si masaba ha doi ni. Khoi to nga se kaino ni ba? Khoi yum da tau bodo na hamoy na tau bodo adu thangat ta do du ne ba ko. Du si khara lo ko ga si na oina tau do ni.
ꯑꯩꯅ ꯉꯁꯥꯏ ꯇꯧꯕꯗꯣ ꯉꯁꯥꯏ ꯌꯦꯡꯕꯗꯣ ꯃꯣꯕꯥꯏꯜꯗ ꯀꯩꯅꯣ ꯇꯧꯋꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯌꯥꯝ ꯖꯥꯝꯃꯦꯕ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯎꯕꯗꯣ ꯑꯗꯨꯗꯨꯒꯤ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛꯏꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯔ ꯂꯧꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯁꯨꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯉꯥꯁꯨ ꯑꯩꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯆꯜꯂꯒꯦ ꯄꯣꯛꯊꯣꯛꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯆꯥꯡꯗꯨꯅꯤ ꯇꯣꯉꯥꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯁꯤ ꯑꯝꯇ ꯖꯨꯝꯗꯨꯅ ꯖꯨꯝꯍꯟꯒꯗꯅꯤ ꯗꯦꯃꯟꯒꯤꯁꯤꯅꯦ ꯄꯣꯛꯊꯣꯛꯄ ꯃꯇꯝꯗꯁꯨ ꯌꯥꯀꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯖꯨꯝꯍꯟꯒꯗꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯅꯤ ꯇꯤꯡꯉꯅꯤ ꯉꯥꯏꯍꯥꯛ ꯊꯤꯡꯖꯤꯟꯅ ꯄꯣꯛꯊꯣꯔꯛꯅꯕꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯇꯣꯉꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯣꯉꯥꯁꯦ ꯑꯁꯤꯁꯦ ꯂꯧꯔꯛꯑꯒꯦ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯆꯅꯝ ꯁꯤ ꯁꯣꯏꯔꯛꯑꯒꯦ ꯕꯦꯁꯣꯟ ꯄꯨꯊꯣꯛꯇ꯭ꯔꯤ ꯑꯗꯣ ꯁꯤ ꯇꯣꯉꯥꯁꯦ ꯕꯦꯁꯣꯟꯗꯣ ꯂꯩꯔꯝꯅꯤ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯌꯥꯎꯕ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅ ꯆꯞ ꯆꯞ ꯃꯥꯟꯅꯩ ꯃꯁꯛ ꯅꯥꯄꯤꯒ ꯃꯁꯛ ꯃꯥꯟꯅꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯒ ꯉꯧꯔꯤ ꯑꯃꯨꯛ ꯍꯧꯖꯤꯛꯗꯒꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯣ ꯁꯥꯔꯣꯒꯦ ꯁꯨꯝ ꯑꯗꯨꯗꯣ ꯈꯥꯔꯣ ꯐꯥꯁꯇ ꯐꯖꯅ ꯇꯧꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯍꯟꯕꯤꯔꯣ ꯂꯛꯈꯤꯃꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕꯅꯦ ꯚꯤꯗꯤꯑꯣꯗꯨꯒꯅꯦ ꯏꯁꯤꯡ ꯍꯥꯞꯄꯕꯨꯗꯤꯅꯦ ꯍꯥꯞꯄ ꯌꯥꯏꯌꯦ ꯑꯗꯣ ꯏꯁꯤꯡꯗꯣ ꯍꯥꯞꯇ꯭ꯔꯒꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕ ꯍꯥꯞꯇꯅꯕꯗꯤ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯕꯦꯁꯟ ꯖꯥꯝꯃꯝꯃꯣꯏ ꯖꯥꯝꯃꯦ ꯑꯗꯨꯁꯨ ꯍꯥꯞꯇꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯀꯣ ꯍꯥꯞꯇ꯭ꯔꯒꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯃꯇꯂꯕ ꯍꯥꯞꯄꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯇꯣꯠꯄ ꯏꯁꯤꯡ ꯍꯥꯞꯄꯣ ꯀꯨꯀꯔꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯀꯣꯟ ꯑꯃ ꯇꯧꯔꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯤ ꯃꯊꯛꯁꯤꯗ ꯇꯧꯔꯒꯦꯕꯀꯣ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯇꯣ ꯍꯥ ꯊꯝꯃꯣ ꯆꯃꯣ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯃꯣ ꯑꯗꯨꯒ ꯁꯤꯇꯤ ꯑꯃꯨꯛ ꯀꯥꯞꯄꯒꯦꯕꯀꯣ ꯄꯣꯛꯊꯣꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝꯊꯣꯔꯛꯑꯦ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯀꯨꯞꯁꯟꯅ ꯊꯝꯃꯣ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯇꯤꯜꯍꯧ ꯆꯅꯝ ꯁꯣꯏꯅꯕ ꯌꯦꯡꯉꯁꯤ ꯐꯨꯠꯄꯗ ꯃꯌꯥꯝ ꯀꯨꯏ ꯆꯪꯒꯅꯤ ꯉꯁꯥꯏꯒꯤꯗꯣ ꯁꯤ ꯊꯥꯗꯔꯤꯉꯩꯗ ꯀꯨꯏ ꯆꯪꯅꯤꯌꯦ ꯑꯗꯨꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯣꯠꯇ ꯊꯧꯗꯤꯗ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯑꯒꯦ ꯑꯣꯏꯃꯥ ꯕꯦꯝꯕꯦꯝ ꯄꯠꯊꯗꯣꯔꯦ ꯏꯃꯥ ꯁꯤꯁꯤꯡꯗ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯔꯨꯝ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯁꯤꯗ ꯆꯅꯝ ꯂꯩꯔꯦ ꯃꯣꯔꯣꯛ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯣꯔꯣꯛꯇꯨꯅꯤ ꯇꯣꯃꯦꯇꯣ ꯑꯅꯤꯈꯛ ꯁꯣꯏꯔꯦ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯇꯣꯡꯉꯥ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯡ ꯃꯅꯥ ꯅꯠꯇꯕꯗꯁꯨ ꯀꯩꯅꯣ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏ ꯁꯤꯡ ꯃꯅꯥ ꯍꯥꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯕ ꯈꯣꯠꯄꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯁꯨ ꯎꯠꯂꯛꯑꯒꯦꯕꯀꯣ ꯍꯧꯖꯤꯛ ꯀꯔꯤ ꯃꯗꯨꯏꯅꯣ ꯐꯨꯠꯇꯕ ꯂꯩꯕ ꯇꯧꯃꯟꯗꯣꯏꯕ ꯏꯁꯤꯡ ꯑꯏꯪꯕꯅ ꯇꯤꯡꯒ ꯇꯧꯔꯦ ꯆꯥꯝꯃꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝꯇꯣꯛꯑꯒ ꯃꯥꯏ ꯃꯍꯤꯁꯦ ꯅꯠꯇꯕꯁꯦ
따로 마하페 땡고 치앙 마하페 시 싱 하페 갖고 있는 우지 과감 잠도 그래 알고 있는 게 우연지 저 덕분에 야 이게 보치나 사기 생겨 가자기 생각나 이 신경 안 당시 저렇게 저는 굿그제 살아래 시보ટલ세 아니 하버게 하는 거 우이마 살해 가자 동네 오르잖아 시세 마쿠마니가 하게 하지 이거 시세 내가 무슨 요지 가을에 무슨 이거 많이 떠보자 사이 돌리는 나 우리가 제 땄가래 바바 그렇게 하기도 이거 không 지고 그냥 이거 오래 아더 사부도 그 자꾸 이거 잘하게 그냥 하게 보고 그래서 ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯌꯥꯏꯕ ꯑꯗꯒꯤ ꯀꯥꯡꯉꯧ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯗꯨꯒ ꯄꯥꯛꯅꯝꯗꯨꯅꯦ ꯑꯗꯨꯒ ꯊꯕꯤꯅꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯎꯌꯦꯟꯒꯤ ꯀꯩꯅꯣꯗꯣ ꯎꯌꯦꯟ ngꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎꯌꯦꯟ ꯕꯣꯏꯜ ꯑꯗꯩ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯦꯝ ꯃꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯆꯥꯔꯛꯑꯒꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯛꯇꯧꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯤꯟꯖꯥꯡꯁꯦ ꯏꯔꯣꯝꯕꯅꯤ ꯉꯥ ꯊꯣꯡꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯔꯒ ꯊꯥꯡꯒꯠꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯑꯌꯥꯏꯕꯁꯦ ꯁꯤꯅ ꯆꯤꯡꯈꯠꯇꯣꯏꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯃꯪꯒꯥ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯈꯥꯕꯁꯦ ꯆꯥꯕ ꯐꯩ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯦꯛꯇꯤꯡꯅꯤ ꯂꯧꯔꯤꯁꯦ 시마 레이저래서는거 짜오니 짜게 시마 짜 박남새 짜는 게 연기면 박남도 짜게 하는 làm hảo anh ạ ai quen cha mới sẽ hay nói đẹp à anh tôi là cha đấy bởi vì mình sẽ làm hảo được đi mà này làm hảo ấy bác năm sẽ làm hảo ấy anh em mình còn cái tầm mà cái thùng mới sẽ không rõ cho gu cháu là tầm được 조금 cháu 거야 이 땀이네 bây giờ 굴럭도 보내줘 cháu bạn năm hồi đấy bạn năm thì chắc là chán nào được chán nào được rồi xuống chán nào mà nhỉ anh thấy là đây cái gì có càng ngồi xem hào đấy không khâu trang làm gì nhỉ ấy này này tôi bảo bố chơi làm lì à rồi nó cha bây giờ em nó đi chả đâu nó hai bà đó cha bây giờ ngon đấy đi hay là đâu vẫn đang làm bố sẽ em đây là cái gì anh làm bài rồi đi hay nữa nhưng cũng có ta này rồi khối mà suy bắt năm chơi dài mà tướng được đầu là cha bây giờ chầm hào quá 어떻게 거 마셔봐 감자를 좋아 cái 좀 읽어봐 asli taste cái nó hào mà thôi cái này nè 우디야 상무도
ꯑꯗꯨꯁꯨ ꯊꯣꯡꯁꯤꯔꯥꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯎꯇꯤ ꯑꯁꯪꯕꯁꯦ ꯀꯃꯥꯏꯅ ꯆꯥꯟꯅꯒꯦ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗꯣ ꯈꯪꯗꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯇꯝꯃꯤꯕ ꯇꯝꯕꯁꯤꯒ ꯄꯥꯡꯈꯣꯛꯅ ꯊꯣꯡꯕ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤ ꯑꯗꯣ ꯄꯥꯡꯈꯣꯛꯅ ꯊꯣꯡꯉꯕꯅꯤꯅ ꯄꯥꯡꯈꯣꯛꯇꯤ ꯂꯦꯡꯉꯤꯗꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯕꯁꯦ ꯀꯌꯥ ꯍꯩꯅꯗꯧ ꯃꯥꯟꯗꯦꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯁꯪꯕ ꯄꯥꯡꯈꯣꯛꯇꯣ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯕꯨꯗꯤ ꯊꯣꯡꯒꯦꯕꯨꯗꯤ ꯈꯜꯂꯤꯅꯤ ꯄꯥꯡꯈꯣꯛ ꯑꯣꯏꯕꯅꯤꯅ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯊꯥꯕꯨ ꯊꯥꯒꯦꯔꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯅꯪ ꯀꯩꯗꯧꯔꯤ ꯈꯪꯗꯦ ꯅꯪ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯝꯗꯩ ꯐꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯖꯥꯏꯔꯒ ꯊꯝꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯅꯨꯡꯉꯥꯏꯅꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯂꯣꯛꯗꯥꯎꯟꯁꯨ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯄꯣꯠꯇꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯊꯣꯛꯄꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯌꯨꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯕꯥꯏ ꯕꯥꯏ